Farmers demand day haiduna chamaga kunmapan suba jananeta irawat man celebration nisangani kunmanga ge thoram ibudau sandong harautel kumbida pangthokre. Kurumjari STV pawm ing tabir basingbu taram nokjari paw sandong na pijari. Farmers demand day haiduna chamaga kunmapan suba jananeta irawat man celebration lisingani kunmanga gi thoram tongan ba makhal mathel kaya gi thoramga loinana ibudau sandong harautel kumbida pangthokre. Irawat Celebration Committee Manipur Longmi Lupna CPI Bisnupur District Council amadi CPI Kumbi Local Council ga punna khusamnaduna pangthokiba thoram aduda lamyan ba irawat ki photo da miyamna laisu katuna ikai khumna ba utkre. Thoram maduda irawat amadi longmi shinmi haiba thimda school mahairoi singe open category oiba spot painting competition amasu pangthokhe. Loinana jananeta irawat ki saitha isai da yumpham oiba jagoi kaya su utkhe. Thoram maduda irawat Celebration Committee Manipur gi Vice Chairman L Sotin Kumarna laibak asigi territorial integrity ngaknaba hotnabada lamyan ba asina lauramba khongthang ngasi oirakli ba fibam asida aikhoi pumna makna yamna ningthina nainabagi tangai fadaba lai aduna lamdam asida khunda minarakli ba yalhomi mayam punsinduna apunbagi pangal ama sagatuna apunba Manipur ama imalaibaki damak tangai fadaba adu leire. Irawat ki thoram masi committee na makhal makha kayagi thoramga loinana tha ama chumna pangthokani loinana lamyan ba asiga mari leinaba tongan ba program kaya ama lakpada chahi ama chupna pangthokani haina Irawat Celebration Committee Manipur lengakna miyamda thamlakli. Horrible platform, Madame Mahara, Adu, MD holder, the Singapore, Samapan, Nipuga, Dieta, Adu, Toman, Union, Tara, Intelacanda, Adu, Juto, French, Masidi, Adu, Yelovi, of the Toman Tomajati, Pulabakanda, Pudmasaktima, Sagalabakanda, Upon Manipurama, Adu, Imaragaki, Adu, Chat, but we are Maside, Madame Sidagi. Irawat ki thabun base base koi thabasum da pangthokani wakhan kaya program kaya loinana adu loinana ma ko mari ne ba tongan program kaya ma lapor da sahi sigi manung da sahi chupa ekoi ma ki mari ne program kaya se ekoi pangthok ba ekoi irawat celebration committee ki mai ke jagi mayam punam ta pawdum bijeri Technopal District tagi lanjenarakuna akampa relief camp ta changjafam lauri basinge yaifa thorang sing paikhatnaba All Manipur Dalit Development Association gi mifam phamduna khana nainakre leita laira singidamak center lengangna thadarakliba sakthung sing mapung fana miyamda yohannaba association asina lepa leitana hona khigani haina association asigi president Dr. T.M. Rajan phungdorakle Imphal East ki Akampat Ideal Girl College ta hangba relief camp maduda pangthokpa mifam maduda mari leinaba Rajana Moredagi lanjenaduna lairiba miyam singasi masa-masagi mayumda hanjin hanba amadi amang ata singi fangfam thokpa sentang pinaba center da taksinduna lakli amaromda laibak asigi atopa state singda longmi singi damak center lengakna sentang piriba asigumna state asigi su sentang pinaba mari leinaba ministry da memorandum piduna taksinkre sentang asi fangba yabagi oithokpa chawna leire haike
Gender and Social Development Coordinating Committee GSDCC Pundongbam Gram Panchayat amadi MSRLM ki makhada semba Pundongbam Gram Panchayat ki manungda leiba BLF singa khusamnaduna nongmagi oiba Environmental Public Awareness Program Pundongbam da pangthokre. Thauram maduda anti-plastic bag campaign tawduna West Santhahanba u thabana chingba pangthokhi. Thauram maduda Pundongbam Gram Panchayat ki hanagi pradhan I Premna Pundongbam Gram Panchayat plastic chaiba hanthahanbaga loinana Gram Panchayat asagi manungda leiba khulsingda plastic bottle bank thamduna sizinaba loiraba bottle sing sale onthokpa mafam chaba mafamda u thaduna aseng banungsit phanghanbagi thabak paikhalakpa yabagi thauram asi sinbani haike. कोई विलेज मरी न कोली पुंगदोंग ग्राम पंचायत से सिदैदा लेबा विलेज सिंगदा लेबा BLF मरी सिदैदा अखोगी प्लास्टिक बोतल बैंक सि थमेरगा अखोइना अदुगी बोतल बैंक तु दैदा अखोगी खुंगंग दु दैदा सिनरुबा बोतल सिंग करि सिंग दु पुसलगा अदु लोय हापसला कांदा अमुक पिकअप तौबा एनवायरनमेंट डिपार्टमेंट तानर कांदा अदु पिकअप तौरगा अखोइना मु पैसा ओंथोगा यामना साव नत्रस पैसा ओंथोगा मखोइना पुखरहनगिबा अदु इतागदि प्लास्टिक बोतल जे साइथोकपगी मुहुत्ता अखोइना एस मसी अखोइना पैसा ओंथोकपा याय फंगिने हाबिब तौरकांदा नालकनबा लुना नालनबा अदुरोमदा फोकस तौरकांदा अखोइगी सिनजबा दुगुंबा अवेयरनेस प्रोग्राम नि Mamang thagi tan kontra mathoida Manipur Police na Kaisal Village Volunteer Organization ki miyoi mari yamlaba nongmai amadi nongmai maru pokhaiba yaba polam singa kona na phare pharaba miyoi singa dudi Sagolban Bijoy Govinda dagi Rajkumar Siddharth Elias Momo chahi kontra humdoi larikeng bam laikai salam lairak dagi Laistrom Rameswar Maitei chahi nifu mari top awang laikai dagi athopam Brojendro Singh Elias Mukil chahi nifu manga top awang laikai dagi Laistrom Sasikanda Singh Elias Nauting chahi kun mangani. Faraba Mue Singh adudagi AK rifle ama AK Ghatak rifle ani Insas rifle ama SLR ani 9mm gi carbine ani 303 gi rifle ahum 9mm gi pistol ama 303 gi modified rifle ama Insas rifle ani SLR ama AK rifle ama 7.62 gi nongmai maru chaniga humpu humdoi Insas ki maru Chaniga humpu manga 303 gi rifle maru chamaga yankai humdoi AK rifle gi nongmai maru chahumga nifu mapan 9mm gi nongmai maru tara taruk barrel Ketreski ani Insas rifle gi kapthokraba nongmai maru taret 7.62 gi kapthokraba nongmai maru nipan hand grenade ama Chinese grenade ama WP grenade ama detonator ama AK rifle gi magazine taruk Insas rifle gi magazine tara humdoi SLR gi magazine tara nipan carbine magazine ahum 303 magazine taruk LMG gi magazine mari Insas LMG gi magazine mari amadi stun cell ani smoke cell ani stun grenade amani hairi huzigate break amatang lawminasi Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Liver cirrhosis and liver cancer clinic for liver transplant. Dr. P. Balachandran Menon, a renowned liver transplant surgeon from AIG Hospitals, Hyderabad, a leading brand in gastroenterology in Asia, will be available for consultation from 3 p.m. to 5 p.m. on 14 August 2025. For pre-assessment, please consult Dr. Goldie Longjam, consultant medical gastroenterologist, from 2 p.m. to 4 p.m. Monday to Friday. For details, please contact Seizure Hospitals. Honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti kuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Tada! Give him a key, you know. As a become more. Sige yung say, next PM din na check sin na laksi laga tham ko bani ne. Dadarang se
जुहार हाबगा अमत कीदरबो असुमना मयामदना मचलबो नापसनलुगम मसिगी युमसिबु असोयंगान पोकदबदगी एक्सटिक डीएमटी ना नापसेली एक्सटिक डीएमटी जोर हाबदी नाटोकना बसेमबनी जर्मन टेक्नोलॉजी सिनबना कंक्रीट का टोकनतिना मतमदा कपांगल अमुक हेना हेंगलले एक्सटिक डीएमटी स्ट्रेंथ इज इन द क्विक ब्रेक की मतुंग मखा तारकपा पाउदा फेडरल स्टूडेंट्स ऑर्गेनाइजेशन कंगलेपाक फेसोक मयाई लोइसंगना लेप्तना चथादुना लाक्लिबा ड्रग अवेयरनेस कैंपेन की सरुक अमा ओइना ngasisu 1 day drug awareness campaign ama chawyaima higher secondary school thaubalda pangthokre thoram aduda en bobo maiteina mahangna thengnarakiba mayai kaiba chinjak singna mangonda pikiba chaitheng singi maramda wangangki drug awareness campaign asi tongan tongan ba mafam dalaiba high school higher secondary college singda fesokna makhata na leptana pangthokhigani loinana tinjang kaisang daba mahairoi khunai ama oinabagi damakta fesokna mayai ka ba chinjak singi mayokta matam pumbada lepkhigani haiki Protection and Preservation Committee Manipur PPCM के मीटिंग मखादा लम्यानबा इराबोट निंगसिंग थौरम ऑब्जर्वेशन कमिटी लिंटोकना सेंदुना सितंबर थाबुम अमा चुमना पांगथोकदबा लम्यानबा इराबोट निंगसिंग थौरम वाहेंगबम लेकाई लारेबी मनाक्ता लेबा PPCM की ऑफिसता होदोक्रे हाइना लिंटोकना थादोरकपा चेरोल अमना हाइरि चेरोल असिना मखा तारादुना थौरम मदुदा PPCM की कन्वेनर फैरोइजम नंदो लुवांग लिंटोकी कन्वेनर एल श्याम खुमन लिंटोकी को कन्वेनर KH गोपेन लुवांग के थोइबा मितई अमदी वाई टिकेन मरुओइबा मियोइसिंग ओइखि ग्राम GP Women's College na सिंदुना नुमित तरा मंगा चुपना चथगदबा डाइट अमसुंग हायर सेकेंडरी एजुकेशन के फैकल्टी मेंबर्स के नॉलेज एक्सचेंज प्रोग्राम ngasi लोइसिनख्रे Directorate of SCERT amasung Directorate of University and Higher Education ga kusamnaduna GP Women's College ki Central Hall da pangthokpa Knowledge Exchange Program loishinbagi thoramda Dhanamanjuri University ki Imphal ki Vice Chancellor Professor W Chan Babu Directorate of University and Higher Education ki Director L Radhakanta Directorate of SCERT ki Director Professor A Romel GP Women's College Imphal के Principal Professor L Rajena थौरमगी अथोइबा मिथुंगनेन सिंह ओइना सरुक याखि Program Coordinator Academic Dr. Achom Rosan Kumana चथजरिबा Capacity Building Program asida Key Area Kharada Ahenba Mityeng Thamki Maru Oina Innovative Pedagogy Technology Integration Research and Publication Media Film asi nachingbani Academic khakta nataba tongan tongan ba hiram ge lam kayada saknairabi kayagi wakhal lausing makhoi gi experience life lesson gi lauhanaba knowledge disseminate tawbiram basu honakhi legal expert amadi legal gi viewpoint law enforcing agency maru oina state police amadi cyber crime social media ga mari lainaba meeting sing amasung medical sciences maru oina student mental health and adolescent psychology ki matang da yahanba ngamkhidre masigi awat pa asigi da mangakpiu oja singna ubiba pukning da fawbiba awat apa sing ekhoida takpiramba amasung matung da silakpa program sing da soidana menkhatna ba honage haiki aroibada maroba pau amukana pizari Farmers Demand Day haiduna chamaga kunmapan suba jananeta Irawat Man Celebration lising ani kun mangagi thauram ibudau sandong harautel kumbida pangthokre Huzik fawagi oina ISTV na pizaba pawng matang asalo shinjare mideng tabir bapumna mapu amukana krumjari